Lamdam asigi yu phong yon ba kaitheni hairiba Imphal mayonda leiriba Pologon maningi yuan phamsingda Manipur police na drive chathaduna makhal makha kayagi yungang yungo amasung kelbiar sing Phagatkhre yuan ba da mateng pangba amasung Thaklamba mioi kya Phagatkhre Manipur lengang changsiliba war order ki khongjang gi saruk ama oina Imphal West District Police ki SP Dr. Sarangthem Ibomsagi meyang makhada Imphal West District Police Commando gi OCP achobra lusingba tem amana ngarang numidang pung 3 makhai dagi na Herma Fawda, Kangjibung Maning Sathakiba, drive the Yu Thaklamba, Mui, Nipugani, Yu Yuanba Amasung, Yuan Madamatang Pangba Mui Taru, Machine Yamlo, Yungang, Yungo, Amasung, Ken Biar Singadu, Part Pangam Kibani Heidi, Police Power High, Phagalaba, Yu Yoliba, Amasung, Yu Madamatang Pangliba Mui Sing, Adu, Kangjibung Maninda, Yuanba, Kambakawa Mui, Amanasalaiba, Dukalda, Matang Pangba, New Katan Manbidagi, Gairu, Yangmai, Sahi Kunsagamanga, Apopa, Arjon. Boisa kawa mioi amana phamba dukanda mateng pangba phumnan maring khuldagi Robinson maring chei kun mari apok parosan ingo jaw kawa mioi amana phamba yuyonba dukalda mateng pangba phayengdagi ningthojam premje chei kun taruk apokpa nongal masamangna yuyonba Pologon maningdagi soyam deven chei homfu apokpa lekhidraba kunje sori tomba kawa mioi amana phamba yuyonba dukanda mateng pangba Tamelong district ki toksemdagi alung palmai apokpa thadoi palmai amadi L ibemhan kawa nupi amana phamba Yuan Dukan Mateng Pangba Sinimai Khatri Lekai Degi, Nongbai Kapam, Rabi Sandra Sahi, Yankai Humdoi, Apoko Lake Hidraba Strawakawi Hairi, Phagalaba Yutalama Mio Sing, Yonlambashing, Amasung, Yuan Mateng Pangliba, Loidana, Yungang Amasung Yungo Sing Adu, Lampenaleba, Excise Department, Kushin Nakre Hanasu, Pau Oshinamakatari.